Manipur Police की combined team Amana Lamsang Police Station की Manung Chanba Lamdeng da operation CHATHABA AKHANABA operation da PAMBEI ने LUCHINGBA UNLF की CADRE AMADI YAMLABA KHUTLAI सिंह PHAGATLE HAIRI Imphal West SP की ऑफिस दा पांगथोखिबा पाउगी मिफम अमदा SP केचमयम शिवकांतना फोंगथोखिबदा लुट तौखिबा नोंगमय अमदि मरु सिंह योनथोक योनसिन तौरे हाइबगी लिखुन अमा फंगबदगी AKHANABA operation अदु चथखिबनी मदुदा CADRE अनि अमदि YAMLABA KHUTLAI सिंह PHAGATखिबनी operation चथरिङैदा नोंमै कापसिलकपदगी नाकन अनिदा खुथोकनरबा मतुङ चेनबा CADRE अनि अमसु फाबा ngamkibani हाइरि Arangsi koigi input ama phangri hai tare lamdingi jaga swaida koigi kolai fiber kangu ma koigi looted arms and ammunition koi miyoi anikak phai maming na Hisnam Thomas sei kumapan of Mayang Imphal koi kokchai aduga arambam tom lamsang haibong pupi may lekai okay si insas LMG amaga adagi insas magazine ahumga aduga 14 light round ga konana makoi si phai adu makoi si phawi ngaki process tawing manung muda makoi lakmina bani hani khanba miyoi kharana security hojiki leiba khoigi police ki team da nungoi kapsilakudagi nakanani makta ngaki khoi nungoi kapna ba thoki adigi matung tanasu security force ki koi team sing anak padu da changbada koi jaga amadagi kanna nungoi me am kapaktana adumba incident am leki adu sigi mari leinana incident sigi mari leinana koina masai nungoi kap jawi ba mi ani masu ngarang phare ningthokjam rakesh singh chingakam mahesh singh haiba phaiba mi mari singh si UNLF p gi UNLF PAMBEI gi kadar ngatani koina wang pa hung do matamda koi numai si yuan balak pani koi paisa ga to tong naraga exchange tong no do badum bagi yuan ge na puthorok ni habisi koi gi statement sing dagi khangbang ngam aduga hanasu koi ngasi gi mamamak da hanasu ahum mari haiba tare numai si sumaina dum toini yuan bagi pausi koina koi kino da koi phang hojik phogi lebe station da du khangbang ngam madui matung da koi gi joint security force sita Manipur Police Assam Rifles amasung CRPF ki yawoga hojiki lamdeng da leiba unauthorized weba UNLF pigi kiam amada koi cordon and search operation ama tawjai haiba cordon and search operation tu tawu matamda ngarang si 29 weapons AK series rifle M series rifle pistol aduga topa koi ammunition sing yawba chumba numai mayam ama ngarang si okham dagi seize tawi adugi makhata koina combined security force na makhata na ngasi ayu angan badagi hojiki haiba KM sigi jaga sing chingmai sing ti search tawu matamda YAMLABA KHUTLAI mayam ama phangi punna KHUTLAI nungmai gumba KHUTLAI da 38 haiba nungmai sing sida koi AK series ke rifle M series ke rifle sniper carbine shotguns mortar RPG launcher anti drone jammer adagi explosive grenade chimba makhan kya gi explosive adagi magazine accessories koi gi haitare BP jacket ama accessories me incriminating articles me ama masi su recover tawang ami